लीक असी लेबाक मखा ताख्रबदि मयाई जमखिनी करिगुम्बा ताख्रबसु इसिंग असेंबदा लुप्थोउ ओजा माइबा हयेंग तोरगेदा lỗi 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 chalo chalo lo xem đi mà cắn của ai yêu cái lo các thứ sẽ là phép rồi lo ngara khơi rôm đó uyan mà còn tai hay ngò hay này एक सुन दो khang thì phải hay này thôi chứ cái hamu bấm nó कोई नहीं नरे ये का है tấn một tấn lên đó vai cây nào
ꯄꯥꯎ ꯀꯩꯝ ꯇꯥꯗ꯭ꯔꯤꯕꯣ ꯅꯪ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ ꯑꯃꯨꯕ ꯑꯃ ꯊꯣꯛꯑꯦꯕ꯭ꯔꯥ ꯑꯉꯧꯕ ꯑꯃ ꯊꯣꯛꯑꯦꯕ꯭ꯔꯥ ꯁꯤ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯉꯥꯡꯅ ꯂꯩꯅꯦ ꯑꯣ ꯇꯥꯔꯦ ꯑꯩ ꯍꯥꯟꯅ ꯊꯥꯖꯔꯝꯗꯕ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯈꯪꯗꯦꯕ ꯉꯥꯡꯅꯩꯅꯦ ꯑꯗꯣ ꯍꯨꯔꯥꯟꯕꯒ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯄꯣꯠ ꯆꯩꯁꯨ ꯃꯨꯜꯂꯦ ꯍꯥꯏꯕ꯭ꯔꯥ ꯌꯥꯎꯔꯝꯗꯦ ꯍꯥꯏꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏꯅꯗꯤ ꯊꯦꯡꯅꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯩꯈꯣꯏꯁꯨ ꯇꯜꯂ ꯄꯣꯠꯅꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯛꯀꯤꯡ ꯈꯔ ꯈꯔ ꯆꯠꯆꯔꯝꯃꯒ ꯂꯣꯏ ꯇꯣꯛꯑꯦꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯃꯤꯗꯣ ꯄꯨꯟ ꯄꯨꯟ ꯆꯠꯂꯣꯍꯦ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯂꯅꯨꯀꯣ ꯅꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯀꯅꯥ ꯀꯅꯥꯕꯨ ꯅꯪꯅ ꯑꯋꯥꯕ ꯄꯤꯒꯗꯧꯔꯤꯕ? ꯏꯁꯜꯂꯦ ꯂꯣꯏꯅ ꯆꯦꯆꯦꯠꯁꯤꯗ ꯃꯃꯤꯡ ꯃꯊꯥ ꯂꯣꯏꯅ ꯏꯁꯜꯂꯦ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯀꯩꯁꯨ ꯆꯠꯂꯣꯏꯗ ꯖꯥꯠ ꯖꯥꯠꯀꯤ ꯄꯥꯎ ꯌꯥꯝ ꯇꯥꯏꯅꯦꯀꯣ ꯂꯩꯀꯥꯏꯁꯦ ꯕꯨꯠ ꯊꯣꯛꯑꯦꯁꯤꯅꯕꯨ ꯃꯨꯛꯇꯣꯏꯕ. ꯍꯣꯏ ꯑꯩꯁꯨ ꯄꯥꯎ ꯃꯌꯥꯝꯁꯤꯗ ꯀꯤꯖꯕꯅ ꯂꯣꯏꯔꯕꯅꯤ. ꯊꯦꯡꯅꯅꯤꯡꯕ ꯑꯩꯈꯣꯏꯗꯗꯤ ꯊꯦꯡꯅꯍꯟꯗꯦꯅꯦ, ꯀꯤꯖꯕ꯭ꯔꯥ ꯀꯩꯅꯣ?